ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤꯗ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯉꯁꯤꯗꯤ ꯂꯩꯃ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯋꯥ ꯑꯅꯥꯒꯤ ꯃꯔꯝꯗ ꯍꯪꯕ ꯂꯥꯛꯑꯝꯕ ꯑꯍꯤꯡꯕ ꯌꯥꯔꯦꯛꯃꯤꯟꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯕ ꯇꯥꯔꯕꯁꯨ ꯃꯌꯥꯝꯅ ꯊꯦꯝꯕꯤꯕ ꯀꯌꯥ ꯑꯁꯤꯅ ꯑꯋꯥꯕꯁꯦ ꯐꯅꯌꯥꯝꯅ ꯐꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯍꯦꯛ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯆꯪꯕꯁꯨ ꯀꯌꯥ ꯇꯧꯈꯤꯗꯦ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯈꯪꯅ ꯆꯥꯟꯅꯕꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯕꯗꯨ ꯅꯠꯇꯅ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗꯤ ꯇꯧꯈꯤꯔꯝꯗꯦ ꯆꯥꯎꯊꯣꯏꯗꯤ ꯋꯥꯈꯜ ꯀꯌꯥ ꯑꯁꯤ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯑꯗꯨꯝ ꯌꯨ ꯊꯛꯂꯤ ꯑꯌꯨꯛ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯃꯍꯥꯛ ꯑꯁꯦ ꯑꯗꯨꯝ ꯌꯨꯒ ꯃꯔꯨꯞ ꯑꯣꯏꯔꯤ ꯆꯥꯎꯊꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯅꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯤ ꯊꯕꯛ ꯇꯧꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯂꯝ ꯑꯁꯤ ꯈꯔ ꯆꯤꯟꯕꯗꯒꯤ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯃꯥꯁꯨ ꯌꯥꯎꯈꯤꯕꯅꯤ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕꯗꯤ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕు ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯤꯕꯅꯤ ꯃꯃꯥꯈꯣꯏ ꯃꯅꯥꯎ ꯅꯨꯄꯥ ꯍꯣꯏ ꯂꯥꯛꯏ ꯑꯗꯨꯒ ꯑꯥꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯌꯥꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞꯁꯤꯡꯒ ꯌꯨ ꯊꯛꯃꯤꯟꯅꯕ ꯃꯇꯝꯗ ꯀꯞꯂꯒ ꯄꯦꯟꯗꯕꯗꯒꯤ ꯃꯥꯅ ꯋꯥ ꯌꯥꯝꯅ ꯍꯥꯏ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯈꯪꯖꯗ꯭ꯔꯕ ꯀꯔꯤꯃꯠꯇ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ ꯏꯆꯥ ꯑꯗꯨꯅ ꯋꯥꯔꯝꯒꯗꯕ ꯃꯇꯧ ꯑꯗꯨ ꯑꯩ ꯉꯁꯤꯁꯨ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯔꯔꯤ ꯃꯥꯒꯤ ꯀꯞꯄ ꯃꯇꯧ ꯑꯗꯨ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯦꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯤ ꯏꯇꯩꯃꯁꯤꯕꯨ ꯍꯥꯟꯅꯅ ꯂꯥꯏ ꯇꯤꯟ ꯑꯣꯟꯅꯈꯤꯕ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕ꯭ꯔꯥ ꯂꯥꯏ ꯄꯟꯕꯁꯤ ꯑꯣꯏꯔꯦ ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯄꯜꯂꯛꯀꯅꯨ ꯂꯥꯏ ꯇꯤꯟꯒꯤ ꯋꯥ ꯑꯃ ꯇꯤꯡꯉꯣꯟꯗ ꯄꯜꯂꯛꯀꯅꯨ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯑꯉꯥꯎꯕꯒꯤ ꯋꯥꯈꯜꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯍꯩꯁꯨꯅ ꯁꯤꯡꯁꯨꯅ ꯈꯔ ꯉꯥꯡꯂꯨꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯑꯃꯅ ꯑꯃ ꯍꯥꯏꯔꯤ ꯍꯣꯏꯅꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯨ ꯅꯪꯅ ꯂꯥꯏ ꯊꯥꯖꯗꯕꯗꯣ ꯇꯧꯒꯅꯨ ꯌꯨꯝ ꯑꯃ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯁꯨ ꯈꯔ ꯊꯥꯖꯒꯗꯕꯅꯤ ꯈꯔ ꯌꯦꯡꯒꯗꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯦꯡꯊꯣꯛꯄꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯆꯥꯎꯊꯣꯏꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯌꯦꯡꯉꯣꯏ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯏꯕꯣꯛꯀꯤ ꯃꯇꯝꯗꯒꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯥꯏꯁꯪ ꯁꯥꯔꯝꯕ ꯏꯕꯣꯛꯅ ꯂꯥꯏꯕꯨ ꯌꯥꯝꯅ ꯊꯥꯖꯗꯨꯅ ꯈꯨꯔꯨꯝꯂꯝꯕ ꯀꯌꯥꯗꯣ ꯅꯈꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯟꯅ ꯃꯊꯣꯠ ꯀꯥꯔꯛꯄ ꯅꯨꯡꯉꯥꯏꯔꯛꯄ ꯍꯥꯏꯕꯗꯣ ꯀꯔꯤ ꯌꯥꯎꯈꯤꯕꯒꯤꯅꯤ ꯍꯣꯏ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨꯗꯤ ꯃꯥꯅ ꯍꯣꯠꯅꯖꯕꯒꯤ ꯊꯕꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯇꯧꯈꯤꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯅꯪꯉꯤ ꯑꯗꯨꯕꯨ ꯏꯕꯣꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯕ ꯀꯌꯥ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯌꯨꯝ ꯆꯥꯎꯈꯠꯄ ꯌꯥꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯅ ꯂꯥꯏ ꯊꯥꯖꯕ ꯂꯥꯏꯒꯤ ꯃꯔꯝꯗ ꯈꯨꯔꯨꯝꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯅꯈꯣꯏꯒ ꯑꯩꯒꯁꯨ ꯋꯥꯔꯤ ꯀꯌꯥ ꯄꯨꯟꯗꯦ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯔꯛꯑꯣ ꯆꯥꯎꯊꯣꯏ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯄꯁꯦ ꯃꯥꯅ ꯈꯦꯠꯇꯣꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯂꯩꯈꯤꯗꯕ ꯁꯥꯊꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯃꯥꯍꯣꯏ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯃꯥꯍꯣꯏꯅꯁꯨ ꯍꯥꯏꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯊꯛꯃꯤꯟꯅꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯦꯟꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯌꯥꯎꯈꯤꯕꯒꯤꯗꯃꯛꯇ ꯃꯥꯅ ꯄꯦꯟꯖꯗꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯁꯤꯔꯤꯕꯁꯦ ꯅꯥꯔꯒ ꯁꯤꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯨ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯅꯔꯛꯏ ꯆꯥꯎꯊꯣꯏꯁꯨ ꯃꯍꯥꯛ ꯃꯇꯣꯝꯇ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯁꯨꯝ ꯂꯥꯛꯄꯁꯤꯅ ꯃꯥꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯄꯟꯈꯤꯕ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨ ꯃꯥꯅ ꯌꯦꯡꯊꯣꯔꯛꯏ ꯃꯃꯥꯡꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯁꯪ ꯑꯁꯤ ꯃꯥꯅ ꯐꯅꯌꯥꯝꯅ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤ ꯀꯥꯎꯈꯥꯏꯈ꯭ꯔꯕꯅꯤ ꯉꯁꯤ ꯑꯃꯨꯛ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯛꯄ ꯃꯇꯝꯗ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕꯁꯦ ꯈꯪꯍꯦꯟ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯈꯔ ꯆꯥꯎꯕ ꯆꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯏꯁꯪ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯟꯅ ꯀꯟꯊꯠꯂꯝꯃꯤ ꯃꯈꯣꯡꯅꯁꯨ ꯀꯥꯎꯕ ꯌꯥꯕ ꯀꯥꯎꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯊꯨꯒꯥꯏꯔꯝꯃꯤ ꯀꯔꯤꯒꯤ ꯂꯥꯏ
ꯀꯔꯤꯒꯤ ꯂꯥꯏ ꯑꯁꯨꯛꯀꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯀꯥꯟꯅꯕ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯤꯈ꯭ꯔꯒꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯏꯃꯨꯡꯗ ꯆꯠꯂꯛꯏ ꯏꯃꯨꯡ ꯌꯧꯔꯦ ꯃꯥꯒꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯃꯁꯥꯅ ꯌꯨ ꯉꯥꯎꯗ꯭ꯔꯒ ꯊꯣꯡꯂꯒ ꯊꯣꯡꯗ꯭ꯔꯒꯗꯤ ꯅꯨꯃꯤꯗꯥꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯎꯊꯣꯏ ꯂꯣꯡꯅ ꯇꯥꯔꯔꯤ ꯅꯤꯁꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯂꯝꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯁꯦ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯜꯂꯛꯏ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯎꯔꯛꯏ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯂꯩꯃꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯂꯩꯀꯥꯏꯗ ꯃꯤꯅ ꯍꯥꯏꯅꯕ ꯁꯣꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯏ ꯂꯩꯃꯒꯤ ꯏꯃꯨꯡꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ ꯑꯋꯥꯕ ꯏꯃꯨꯡꯅꯤ ꯆꯥꯎꯊꯣꯏꯒ ꯃꯥꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕ ꯃꯇꯝꯗꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤꯔ ꯈꯪꯗꯦ ꯆꯥꯎꯊꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯂꯩꯃꯕꯨ ꯄꯪꯊꯍꯜꯂꯤ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯁꯥꯅꯒ ꯈꯔ ꯐꯠꯇꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯍꯦꯛ ꯋꯥꯟꯊꯔꯛꯄꯒꯨꯝꯕ ꯃꯥꯒꯤ ꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯎꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯌꯦꯡꯕꯤꯈꯤ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯌꯦꯠꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯟꯕ ꯇꯥꯔꯕꯁꯨ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯃꯥꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯜꯕ ꯃꯇꯨꯡꯗ ꯂꯥꯏꯁꯪ ꯑꯃ ꯁꯥꯗꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯟꯊꯕ ꯅꯠꯇ꯭ꯔꯒ ꯃꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯎꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯃꯉꯣꯟꯗ ꯎꯔꯛꯄꯗꯒꯤ ꯁꯥꯊꯤꯕ ꯌꯥꯝꯅ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯩꯃꯅ ꯆꯥꯎꯊꯣꯏꯗ ꯅꯣꯡꯃ ꯃꯥꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯌꯥꯝꯅ ꯂꯤꯈꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯉꯜꯂꯤꯉꯩꯗꯨꯒꯤ ꯍꯧꯅ ꯃꯍꯥꯛ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯗꯕ ꯅꯨꯄꯥꯅꯤ ꯅꯨꯄꯤꯗꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅꯗꯤ ꯍꯣꯏ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯁꯤ ꯌꯥꯏꯅꯦ ꯑꯗꯨꯝ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯃꯥꯅ ꯀꯩꯗꯧꯉꯩꯗ ꯊꯧ ꯁꯥꯈꯤꯗꯕꯗꯤ ꯈꯔ ꯂꯩꯈꯤ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯂꯩꯃꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯂꯤꯂꯥ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯕ ꯆꯠꯂꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤ ꯃꯃꯥꯟꯅꯕꯤꯒꯤ ꯊꯣꯡꯒꯥꯟꯗꯤ ꯑꯍꯥꯟꯕ ꯊꯣꯡꯒꯥꯜꯗꯅꯤ ꯑꯗꯨꯒ ꯂꯩꯃꯒꯤꯅ ꯊꯣꯡꯒꯥꯜ 4-5 ꯁꯨꯕꯗꯅꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯁꯤ ꯂꯩꯃꯅ ꯇꯥꯔꯝꯃꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯤ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯟꯗꯨꯅ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯉꯤ ꯅꯨꯄꯤꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯩꯃꯅ ꯂꯦꯞꯇꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯒ ꯊꯩꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯂꯩꯃꯅ ꯈꯪꯗꯕꯅꯤ ꯃꯉꯣꯟꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯤ ꯏꯅꯛ ꯅꯛꯂꯤ ꯃꯁꯤꯗꯅꯤ ꯂꯩꯃꯅ ꯂꯦꯞꯂꯗꯨꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤꯕ ꯑꯗꯨꯒ ꯈꯣꯡ ꯊꯥꯡꯂꯤꯕ ꯃꯁꯝ ꯁꯥꯡꯕꯤ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯇꯦ ꯑꯗꯨꯒ ꯌꯧꯈꯤꯕꯁꯨ ꯑꯣꯏꯗꯦ ꯃꯅꯥꯛꯁꯤꯗ ꯈꯣꯡꯗꯤ ꯑꯗꯨꯝ ꯊꯥꯡꯉꯤ ꯃꯆꯤ ꯂꯦꯡꯗꯕꯗꯧꯅ ꯇꯧꯔꯛꯏ ꯂꯩꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯝꯕꯗꯤ ꯑꯣꯏꯕ ꯅꯠꯇꯕꯅꯤꯅ ꯀꯅꯥꯅꯣ ꯅꯪꯕꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯋꯥꯗꯨ ꯍꯪꯂꯨꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯥꯅ ꯇꯨꯡ ꯑꯣꯜꯂꯒ ꯂꯦꯞꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯡ ꯑꯣꯜꯂꯛꯄꯗꯁꯨ ꯃꯁꯝ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯔꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯂꯩꯃꯅ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯂꯩꯃꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯈꯠꯄ ꯑꯣꯏꯈ꯭ꯔꯦ ꯏꯃꯥ ꯂꯥꯎꯗꯨꯅ ꯃꯍꯥꯛꯁꯦ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯏꯕꯛ ꯊꯤꯔꯤꯕꯁꯤꯁꯨ ꯂꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄꯁꯨ ꯎꯗꯦ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯁꯨꯃꯥꯡ ꯌꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯃꯒꯤ ꯃꯃꯥ ꯊꯦꯡꯅꯔꯦ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯥꯏ ꯃꯆꯥꯅꯨꯄꯤ ꯃꯃꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯄꯤ ꯃꯍꯥꯛꯁꯦ ꯀꯣꯟꯁꯤꯟꯕꯗꯒꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ ꯃꯃꯥꯅ ꯏꯕꯦꯝꯃ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯁꯤꯅ ꯃꯃꯥꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯂꯩꯃ ꯃꯃꯥꯗ ꯀꯣꯜꯂꯤꯕꯁꯤ ꯊꯥꯗꯣꯛꯇꯕ ꯃꯈꯩ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯅ ꯈꯜꯂꯤꯕꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯛꯄ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯁꯤꯅ ꯆꯤꯡꯅꯕꯅꯤ ꯍꯥꯏꯌꯨ ꯀꯅꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯨ ꯀꯅꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯤꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕ ꯂꯩꯃꯁꯦ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯅꯤ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯁꯪꯒꯣꯏꯒꯤ ꯎ ꯃꯔꯨꯝ ꯑꯃꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯁꯝ ꯁꯥꯡꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯀꯤꯔꯨ ꯌꯦꯡꯕꯒꯤ ꯃꯇꯧ ꯑꯁꯤ ꯂꯩꯃꯅ ꯑꯃꯨꯛꯀ ꯎꯈ꯭ꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯂꯩꯃ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯀꯤꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯃꯥꯗ ꯀꯣꯟꯅ ꯂꯦꯞꯊꯔꯛꯈꯤꯔꯝꯃꯤ ꯃꯃꯥꯅ ꯀꯣꯟꯁꯤꯜꯂꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯩꯃ ꯋꯥꯈꯜ ꯁꯨꯡꯇꯥ ꯇꯥꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ
ꯃꯃꯥꯡꯗ ꯃꯥꯒꯤ ꯌꯦꯡꯈꯤꯕ ꯑꯃꯥꯏꯕꯗꯣ ꯀꯧꯗꯨꯅ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯩꯃꯅ ꯂꯥꯌꯣꯛꯅꯔꯤꯕ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕꯗꯨꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗꯗꯤ ꯀꯣꯟꯅ ꯊꯪꯗ ꯈꯪꯅꯔꯦ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯒꯤ ꯍꯦꯛ ꯆꯠꯂꯛꯄ ꯃꯆꯤꯟꯃꯛꯇꯗ ꯂꯝꯕꯤꯒ ꯍꯦꯛ ꯊꯪꯅꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯃꯛꯇꯗ ꯑꯉꯥꯡ ꯑꯃ, ꯑꯗꯨꯒ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ, ꯑꯗꯨꯒ ꯁꯟꯕꯤ ꯑꯃꯁꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯦꯟꯁꯤꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯈꯔ ꯃꯈꯩꯗꯤ ꯈꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅꯤ ꯉꯁꯤ ꯂꯩꯃꯅ ꯑꯣꯛꯅꯔꯤꯕ꯫ ꯑꯃꯥꯏꯕꯁꯤꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯤ ꯉꯁꯤꯒꯤꯗꯤ ꯃꯥꯒꯤ ꯈꯨꯔꯨꯝꯐꯝ ꯊꯣꯛꯄ ꯀꯌꯥ ꯑꯃ ꯈꯨꯔꯨꯝꯕꯤꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯤꯅꯅꯕ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯃꯥꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯞꯂꯝꯃꯤ, "ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ? ꯃꯉꯣꯟꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯥꯕꯁꯤ ꯂꯣꯏꯅ ꯊꯨꯡꯂꯕꯣꯏꯔꯦꯗꯣ, ꯂꯥꯏꯌꯣꯛ ꯇꯤꯟꯂꯣꯛ ꯇꯧꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ, ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯦꯛꯇ ꯌꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯃꯃꯥꯁꯤꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯀꯞꯆꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯤ ꯀꯞꯂꯣꯏ? ꯃꯆꯥꯅꯨꯄꯤ ꯃꯇꯣꯝꯇꯅꯤ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯁꯥꯕꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯃꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥꯁꯤꯅ ꯌꯥꯝꯅ ꯋꯥꯖꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯃꯥꯁꯤꯅ ꯀꯞꯄꯅꯤ꯫ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯩꯃꯅ ꯆꯥꯛ ꯊꯣꯡꯅꯤꯡꯉꯩ ꯃꯅꯤꯡꯗ ꯃꯍꯥꯛꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯅꯍꯥꯟ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯎꯈꯤꯕ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯊꯦꯡꯅꯔꯨꯕꯅꯤ꯫ ꯃꯁꯤꯁꯨ ꯆꯨꯝꯅ ꯍꯦꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯩꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯅ ꯃꯃꯥꯏꯁꯤ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯉꯣꯟꯗ ꯂꯨꯝꯂꯒ ꯌꯦꯡꯂꯛꯈꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯂꯩꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯣꯟꯄꯥꯛ ꯑꯗꯨ ꯐꯥꯎꯕ ꯃꯈꯥꯗ ꯊꯥꯗꯈꯤ꯫ ꯃꯃꯥꯁꯨ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯃꯃꯥꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯎꯈꯤꯕ, ꯃꯉꯣꯟꯗ ꯐꯪꯈꯤꯕ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯃꯤꯠ ꯑꯁꯦ ꯆꯞ ꯌꯨꯡꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯠ 5-10ꯗꯤ ꯂꯩꯃꯁꯦ ꯅꯦꯝꯊꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯋꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯅ ꯐꯅ ꯈꯨꯔꯨꯝꯂꯕꯁꯨ ꯂꯩꯃꯒꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯃꯤꯄꯥꯏꯕ, ꯃꯥꯒꯤ ꯃꯤꯠ ꯈꯛꯇꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯁꯦꯟ ꯃꯔꯥꯡ ꯎꯕ ꯀꯌꯥ ꯑꯁꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯈꯤ꯫ ꯃꯈꯣꯏ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅꯦ, ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯑꯃꯅꯦ ꯃꯈꯣꯏ ꯍꯣꯠꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯌꯦꯡꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥꯏꯗ ꯐꯨꯔꯤ ꯌꯥꯝꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯂꯝꯁꯥꯡ ꯆꯠꯄꯁꯨ ꯉꯝꯗꯦ, ꯃꯈꯣꯡ ꯑꯁꯤ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯆꯣꯛꯊꯕ ꯁꯤꯗꯕ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯃꯛꯅ ꯂꯩꯃꯁꯦ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯤꯀꯨꯞꯁꯤꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯄꯨꯟꯕꯁꯨ ꯐꯪꯂꯛꯇꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯆꯥꯎꯊꯣꯏꯒ ꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕ ꯅꯠꯇꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯑꯃꯨꯛꯇꯪ ꯐꯔꯕꯗꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯁꯤꯜꯂꯤꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯑꯗꯨꯝ ꯃꯍꯥꯛ ꯆꯠꯂꯤ꯫ ꯍꯦꯛ ꯌꯦꯡꯂꯨꯕꯒ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯐꯒꯅꯤ, ꯑꯗꯨꯒ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯍꯧꯔꯛꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤ ꯈꯥꯡꯅ ꯂꯥꯛꯄꯗꯨꯅ ꯉꯁꯤꯗꯤ ꯂꯩꯃ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤ꯫ ꯆꯥꯎꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤ ꯌꯧꯔꯦ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯂꯩꯃꯅ ꯃꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯁꯤ ꯂꯣꯏꯅ ꯍꯥꯏ꯫ ꯆꯥꯎꯊꯣꯏꯁꯨ ꯍꯥꯏꯗꯨꯅ ꯇꯥꯏ, ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯂꯥꯏ ꯌꯥꯗꯕ, ꯂꯥꯏ ꯊꯥꯖꯗꯕ ꯅꯨꯄꯥꯅꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯤꯡꯃꯤꯟꯅꯔꯦ꯫ ꯃꯃꯥꯒ ꯃꯈꯣꯏꯒꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦ꯫ ꯃꯃꯥꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯑꯁꯣꯝ ꯊꯪꯅꯕꯗ ꯃꯈꯣꯏ ꯂꯩ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯂꯩꯃꯁꯨ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯎꯕꯤ, ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯕꯤ ꯀꯌꯥ ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯍꯥꯏ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯅꯪꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯗꯨ ꯑꯗꯥ ꯌꯥꯝꯅ ꯍꯥꯏꯗ꯭ꯔꯥ, ꯀꯩꯁꯨꯝ ꯂꯩꯇꯕꯅꯤ, ꯀꯩꯁꯨꯝ ꯊꯣꯛꯇꯕꯅꯤ, ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯗꯨꯒꯤ ꯑꯣꯏꯔꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯧꯔꯝꯃꯣꯏꯅꯦ" ꯀꯥꯏꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯩꯃ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯍꯥꯏꯕꯁꯤ ꯎꯔꯛꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯅ ꯆꯥꯎꯊꯣꯏꯗ ꯌꯥꯝꯅ ꯇꯣꯏꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ "ꯅꯈꯣꯏꯕꯨ ꯗꯣꯛꯇꯔꯗꯒ ꯆꯠꯇꯕ꯭ꯔꯥꯅꯦꯍꯦ? ꯗꯣꯛꯇꯔ ꯈꯔ ꯇꯣꯏꯅ ꯆꯠꯂꯨꯅꯦ, ꯈꯔ ꯇꯥꯟꯅꯧꯅꯦ" ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯆꯥ ꯄꯥꯝꯖꯔꯤꯕꯅꯤ, ꯃꯆꯥ ꯎꯅꯤꯡꯂꯤꯕꯅꯤ꯫ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯒꯨꯝ ꯂꯩꯃꯁꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯇꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯗꯣꯛꯇꯔ ꯆꯠꯂꯨꯏ, ꯗꯣꯛꯇꯔ ꯇꯥꯟꯅꯔꯨꯏ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯈꯨꯗꯣꯡ ꯊꯤꯕ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯂꯔꯦ ꯌꯨꯕꯨ ꯊꯛꯂꯕ ꯌꯨ ꯊꯛꯐꯝꯗꯕꯨ ꯄꯨꯜꯂꯕꯗꯤ ꯖꯥꯖꯥꯒꯤ ꯋꯥꯁꯤ ꯉꯥꯡꯅꯔꯛꯏ ꯖꯥꯖꯥꯒꯤ ꯋꯥ ꯄꯨꯊꯣꯛꯅꯔꯤ ꯍꯥꯏꯕꯗꯨꯅꯤ ꯂꯩ ꯃꯈꯣꯏ ꯃꯄꯥꯝꯂꯣꯝꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯒ ꯆꯥꯎꯊꯣꯏꯒ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯈꯔ ꯊꯛꯃꯤꯟꯅꯩ ꯌꯥꯝꯅ ꯀꯟꯅ ꯊꯛꯈꯤꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯐꯝꯂꯤꯉꯩ ꯑꯁꯣꯝ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯃꯁꯨ ꯐꯝꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯁꯤ ꯆꯥꯎꯊꯣꯏꯅ ꯇꯥꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯗ ꯂꯩꯁꯥꯕꯤ ꯑꯃ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯀꯔꯤ ꯃꯃꯤꯡꯗꯨꯕꯨ ꯂꯩꯃ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯩꯔꯝꯕꯗꯨꯕꯨ ꯎꯈꯤꯗ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯄꯟꯊꯗꯅ ꯈꯨꯝꯃꯛꯏ ꯑꯦ ꯁꯥꯔꯩ ꯊꯨꯡꯕꯤ ꯂꯩꯅꯥ ꯄꯛꯄꯤꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯁꯦ ꯆꯥꯎꯊꯣꯏ ꯇꯥꯔꯤꯕꯅꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯦ ꯑꯗꯨꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨꯕꯨ ꯂꯩꯅꯥ ꯄꯛꯄ꯭ꯔꯥ ꯁꯥꯔꯩ ꯊꯨꯡꯕ꯭ꯔꯥꯅꯤ ꯍꯥꯏ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯃꯤ ꯑꯁ ꯃꯁꯛꯇꯅꯤ ꯐꯖꯔꯤꯕ ꯂꯩꯅꯥꯅ ꯌꯣꯜꯂꯕ ꯅꯨꯄꯤꯅꯤ ꯁꯥꯔꯩ ꯄꯛꯄꯅꯤ ꯃꯌꯨꯝꯗꯤ ꯄꯥꯟꯈ꯭ꯔꯕꯅꯤ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯪꯗꯦꯅꯦ ꯃꯥꯕꯨ ꯂꯧꯔꯤꯗꯨꯕꯨ ꯀꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯆꯥꯎꯊꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯗꯕꯗꯤ ꯉꯥꯡꯅꯔꯤꯕꯅꯤ ꯋꯥꯁꯤ ꯇꯥꯕꯗ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯆꯥꯎꯊꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯏꯀꯥꯏꯔꯝꯃꯤ ꯃꯍꯥꯛꯇꯤ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯒ ꯈꯠꯅꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯤ ꯆꯥꯎꯊꯣꯏꯅ ꯈꯥꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯄꯨꯜꯂꯝꯂꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯆꯥꯎꯊꯣꯏꯗꯤ ꯌꯨ ꯈꯔꯒ ꯉꯥꯎꯕꯗꯨꯒ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯀꯥꯈꯠꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯅ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩꯒꯤ ꯆꯥꯛ ꯊꯤꯒꯅꯨ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯊꯤꯔꯒ ꯊꯝꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯆꯥꯅꯤꯡꯗꯦ ꯑꯩꯉꯣꯟꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯒꯨꯅꯨ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯈꯟꯅ ꯂꯥꯎꯈꯠꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯦ ꯀꯔꯤꯅꯣ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥꯁꯦ ꯅꯪꯅ ꯍꯥꯏꯗꯕꯅꯤ ꯉꯁꯤ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯉꯁꯤ ꯍꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯃꯤꯉꯣꯟꯗ ꯃꯤꯅꯝꯕ ꯃꯤꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯗꯤ ꯀꯩꯗꯧꯉꯩꯗ ꯑꯆꯨꯝꯕ ꯑꯐꯕ ꯑꯣꯏꯗꯕꯅꯤ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯗꯤ ꯑꯋꯥꯕꯗ ꯁꯨꯝ ꯃꯥꯌꯣꯛꯅꯒꯅꯤ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯒ ꯄꯨꯜꯂꯨꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯑꯋꯥꯕ ꯅꯪꯂꯤꯕꯁꯤꯁꯨ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯂꯩꯃ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯟꯕꯗꯧꯅ ꯇꯧꯏ ꯂꯩꯃꯅ ꯍꯥꯏ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯑꯇꯩ ꯀꯅꯥꯗ ꯅꯠꯇꯦ ꯑꯩꯉꯣꯟꯗꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯅꯝꯊꯥꯛ ꯇꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤ ꯑꯣꯏꯗꯕ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯅ ꯍꯥꯏ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯕꯅꯤ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯇꯧꯈꯣ ꯑꯗꯨꯒ ꯇꯨꯝꯒꯦꯔꯥ ꯇꯨꯝꯃꯣꯏꯔꯥ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯗꯕꯁꯨ ꯌꯥꯅꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯃ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯈꯥ ꯇꯥꯅ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗꯦ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯗꯕꯤ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯏꯁꯧ ꯂꯥꯡꯕꯤꯁꯦ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯂꯩꯃꯁꯨ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯔ ꯇꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯂꯩꯃ ꯃꯇꯝ ꯀꯨꯏꯅ ꯃꯆꯥ ꯎꯔꯨꯗ꯭ꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯤꯠꯇ ꯃꯆꯥ ꯎꯒꯗꯣꯔꯦ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯣꯔꯦ ꯍꯥꯏꯕꯒꯤ ꯏꯊꯤꯜ ꯑꯁꯤ ꯐꯥꯎꯕ ꯍꯧꯔꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯆꯥꯎꯊꯣꯏꯅ ꯀꯌꯥ ꯀꯟꯅ ꯊꯧꯋꯥ ꯁꯥꯕꯤꯗꯕꯗ ꯂꯩꯃ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯆꯥꯎꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯤꯕꯁꯤ ꯑꯇꯩ ꯃꯔꯝ ꯑꯃꯠꯇ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯥꯏꯕꯛ ꯇꯤꯟꯅꯣꯛ ꯀꯌా ꯑꯃ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯃꯥ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯅꯔꯛꯄ ꯁꯥꯔꯛꯄ ꯃꯇꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤ ꯁꯥꯔꯩ ꯄꯛꯄꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗꯅꯤ ꯃꯉꯣꯟꯗ ꯃꯤꯅꯝꯃꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯔꯧꯔꯤꯕ ꯃꯤꯒꯤ ꯃꯥꯅꯁꯨ ꯍꯥꯏꯗꯣꯛꯇꯕ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯆꯥꯎꯊꯣꯏꯁꯤ ꯈꯪꯉꯝꯃꯤ ꯃꯇꯝ ꯈꯔ ꯑꯁꯤ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯃꯉꯣꯟꯗ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯟꯗꯅ ꯄꯨꯊꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯑꯝꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯥꯎꯊꯣꯏꯅ ꯂꯣꯏꯅ ꯇꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯃꯇꯝ ꯆꯥꯅ ꯉꯟꯅ ꯂꯥꯛꯑꯝꯕ ꯆꯥꯎꯊꯣꯏ ꯑꯁꯤ ꯍꯟꯗꯛꯇꯤ ꯊꯦꯡꯅ ꯍꯜꯂꯛꯄꯒꯨꯝ ꯇꯧꯏ ꯃꯁꯥ ꯂꯨꯝꯂꯕ ꯂꯩꯃꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯨꯝꯅ ꯃꯇꯝ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯌꯨꯝ ꯑꯁꯤꯗ ꯃꯇꯣꯝꯇ ꯂꯩꯕꯅꯤꯅ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ ꯃꯃꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯃꯥꯁꯤꯗ ꯍꯥꯏꯔꯔꯦ ꯆꯥꯎꯊꯣꯏꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯆꯤꯟ ꯐꯥꯎꯕꯗ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯇꯨꯅ ꯆꯥꯎꯊꯣꯏ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯦ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯌꯦꯡꯕꯗ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯕꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯔꯦ ꯏꯕꯦꯝꯃ ꯆꯪꯉꯁꯤ ꯂꯥꯎ ꯅꯪꯁꯨ ꯅꯁꯥꯗꯣ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ ꯅꯪꯅ ꯂꯥꯞꯅ ꯊꯣꯛꯄꯁꯨ ꯏꯃꯥꯅ ꯄꯥꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯂꯥꯛꯆꯅꯤ ꯂꯥꯎ ꯏꯃꯥꯒ ꯄꯨꯟꯅ ꯆꯪꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯩꯃꯅ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯈꯤꯗ꯭ꯔꯕ ꯊꯣꯛꯈꯤꯗ꯭ꯔꯕ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯅ ꯑꯣꯟꯅꯈꯤꯕ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯁꯛꯇꯝ ꯑꯁꯤ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯄꯨꯟꯅ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯂꯩꯃꯅ ꯃꯃꯥꯏ ꯑꯁꯤ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯎꯈꯤꯕꯅꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯂꯩꯃ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯝꯈꯤ
ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯃꯃꯥꯁꯨ ꯆꯠꯂꯝꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯂꯦꯞꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯂꯦꯡꯍꯜꯂꯒ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯒꯤ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯃꯃꯤꯠ ꯆꯞꯂꯨꯅꯒ ꯂꯩꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥꯁꯨ ꯌꯥꯝ ꯉꯛꯈꯤ꯫ ꯃꯃꯥꯏꯗ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯂꯦꯡꯍꯜꯂꯒ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯊꯥꯗꯨꯅ ꯃꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯃꯁꯦ ꯋꯥꯈꯜ ꯂꯥꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯦ ꯄꯪꯀꯤꯗ ꯀꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯎꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯂꯩꯃꯅ ꯈꯨꯝꯃꯤ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏ ꯅꯪꯅ ꯀꯤꯔꯤꯕꯗꯨ ꯀꯔꯤꯅꯣ ꯀꯔꯤ ꯎꯕꯅꯣ ꯏꯃꯥꯅ ꯁꯦꯡꯅ ꯇꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯂꯩꯃꯅ ꯋꯥꯔꯤ ꯑꯁꯦ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ ꯂꯤꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯤꯒꯅꯤ ꯀꯔꯝꯕ ꯇꯝꯒꯅꯤ? ꯃꯥꯒꯤ ꯅꯨꯄꯥꯅꯗꯤ ꯃꯥꯒꯤ ꯋꯥ ꯀꯌꯥꯁꯦ ꯑꯃꯠꯇ ꯊꯥꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯇꯣꯏꯅ ꯍꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯅ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯁꯦ ꯍꯦꯛ ꯀꯥꯡꯊꯣꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥ ꯆꯪꯂꯛꯄꯗꯒꯤ ꯂꯩꯃꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯁꯨ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯂꯤꯕꯁꯤ ꯎꯔꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯉꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯦꯡꯅ ꯂꯥꯛꯏꯕꯁꯤ? ꯏꯃꯧꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯂꯪꯊꯣꯛꯂꯒ ꯇꯣꯏꯅ ꯆꯠꯄꯁꯦ ꯆꯠꯀꯅꯨ꯫ ꯏꯃꯥ ꯁꯥꯎꯍꯟꯒꯅꯨꯀꯣ ꯏꯃꯥ ꯁꯥꯎꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯌꯨ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤꯔ ꯈꯪꯗꯦ ꯃꯆꯤꯜ ꯑꯁꯤ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥꯗ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤꯡꯁꯤ ꯏꯃꯥꯅ ꯈꯪꯗꯕ ꯌꯥꯝ ꯂꯩ꯫ ꯑꯩꯁꯨ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯦ꯫ ꯅꯆꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯃꯛꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅ ꯃꯥꯕꯨ ꯆꯩꯔꯝꯃꯤ꯫ ꯏꯃꯧꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯍꯟꯗꯛ ꯃꯔꯛ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯉꯣꯟꯗꯁꯨ ꯄꯦꯟꯖꯗꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯇꯤ ꯂꯥꯏ ꯇꯤꯟꯅ ꯌꯦꯠꯄꯁꯤꯅ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯊꯥꯖꯕꯤꯗꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯕꯤꯗꯕꯁꯤꯗꯅꯤ ꯂꯩꯃꯅ ꯍꯦꯟꯅ ꯋꯥꯔꯤꯕ꯫ ꯂꯩꯃꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯇꯨꯝꯂꯒ ꯂꯩ꯫ ꯆꯥꯎꯊꯣꯏ ꯆꯥꯛꯁꯨ ꯆꯥꯗꯦ ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯃꯤꯟ ꯇꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥ ꯑꯁꯤ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯏ꯫ ꯇꯨꯃꯤꯟꯅ ꯇꯨꯝꯖꯔꯝꯕ ꯂꯩꯃꯁꯦ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯍꯥꯛꯁꯦ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯨꯝꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯀꯥꯟꯊꯣꯛꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯅꯕ ꯇꯧꯏ꯫ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯨꯝꯊꯗꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯩꯃ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯕ ꯍꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯟꯅꯗꯨꯅ ꯐꯥꯏ꯫ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯩꯃ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯃꯃꯤꯠ ꯑꯁꯤꯗꯤ ꯆꯞ ꯌꯨꯡꯉꯤ꯫ ꯆꯥꯎꯊꯣꯏꯅ ꯍꯦ ꯇꯥꯠ ꯄꯥꯠ ꯇꯧꯔꯅꯨ ꯇꯨꯃꯤꯟ ꯆꯪꯂꯛꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯆꯥꯎꯊꯣꯏꯅ ꯃꯥꯕꯨ ꯈꯔ ꯀꯟꯅ ꯉꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯅ ꯆꯥꯎꯊꯣꯏꯗ ꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯆꯥꯒꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯅ ꯇꯧꯁꯤꯟꯅꯅꯨ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗ ꯇꯧꯅꯨꯅꯦ ꯊꯥꯖꯤꯜꯂꯛꯀꯗꯣꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯟꯗꯅ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯑꯣꯏꯕ ꯃꯇꯧ ꯑꯁꯤꯗꯤ ꯁꯥꯊꯤꯕ ꯃꯇꯧ ꯑꯃꯅꯤ꯫ ꯆꯥꯎꯊꯣꯏꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔ ꯐꯥꯎꯕꯗ ꯂꯩꯃꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯍꯣꯡꯗꯣꯛꯇꯕꯗꯒꯤ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗ ꯐꯨꯔꯝꯃꯤ꯫ ꯐꯨꯔꯨꯕꯗꯒꯤ ꯂꯩꯃꯁꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ꯫ ꯅꯥꯍꯦꯔꯒ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯁꯨ ꯆꯥꯎꯊꯣꯏꯅ ꯃꯥꯕꯨ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯃꯥꯍꯣꯏ ꯃꯅꯥꯎꯅꯨꯄꯥꯍꯣꯏ ꯀꯧꯔꯝꯃꯤ꯫ ꯀꯟꯅ ꯀꯟꯅ ꯀꯧꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥꯍꯣꯏ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯅꯥꯎꯅꯨꯄꯥ ꯅꯨꯄꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯔꯩꯕꯛꯄꯤꯁꯦ ꯃꯥꯒꯤ ꯁꯥꯔꯩꯗꯣ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯂꯩꯃꯒꯤ ꯑꯣꯏꯕ ꯃꯇꯧ ꯑꯁꯤ ꯃꯈꯣꯏ ꯄꯨꯟꯅ ꯎꯕ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯁꯤꯗꯤ ꯗꯣꯛꯇꯔꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯝꯃ ꯍꯥꯗꯨꯅ ꯗꯣꯛꯇꯔꯗ ꯄꯨꯈꯤ꯫ ꯗꯣꯛꯇꯔ ꯌꯧꯔꯦ꯫ ꯗꯣꯛꯇꯔꯒꯤꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯃꯥꯒꯤ ꯑꯅꯥꯕ ꯍꯧꯔꯕꯣꯏ ꯈꯟꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯀꯥꯞꯂꯦ꯫ ꯑꯉꯥꯎꯕꯒꯤ ꯃꯇꯧꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ
तौरीबा कावलिबसिंग असिदि लैमदि करीमता चंगदबदोना तौई सिगि नोंगालक मतमदा डॉक्टर ग लैमगी नुपा चाउथोइगा वरी सानै असुमना तोरपसि क्याम कुइरगे कना डॉक्टर दा हाना येंगनो टेस्ट खरा तौसी अदुगा यामना साथीगदब मोंग मतो ओरबदि मेंटल गे डॉक्टर अमदा तानासि हादुना हारे चाउथोइसु यारे ममांगदि अतोप डॉक्टर तोइनि येंगदे ममांग माना लेसारिङै मतमदा खरा हौगिबगी मोंग मतौरि तौरि हादुना हारे वरिसिग लोइना खंगनरे लैमगी ममासु हॉस्पिटल असिदा लाक्लिबनि सारिब वरिदि डॉक्टर अमदि चाउथोइ मखोइ अनितनि लैमा वखल खरा तारकपदगी मयुमदा पुरकले हिदाक लांगता खरबुदि इरए मतुंगदा हेना साथीबा होरकप तारबदि अैना हाइबा मेंटल गे डॉक्टर अदो अमुक्तंग तानाबियु हादुना हारखिबनि मयुमदा पुथरक मतमदा लैमगी ममागा चाउथोइगा याम लोना वरि सानै ममान हारमी इबुंगो इसागे अनाबसे डॉक्टर दी यंगलगा फगने हाबा थाजदे ममांग मतम अमा माना तोकिबा मोंग मतवदो अै चिंगनबा याम लै मतम मदुदा अमाइबनसु हाइख्रबनि अमुक होरकप तारबदि नुपा मयुमदा ओरबसु फजना हारगा लाइसंग अमा सानबा तौसी अदुगा लाइटिंग मरमसु खरा यंगथो हादुना हाइखिबनि इबुंगो लाइटिंग गे अनाबसु अमुक्तंग यंगथोकपना फरोइद्राने हादुना ममादुना फजना हारि हाइरक मतमसि चाउथोनि यामना साउना कुमि नखोइना हाइरुबगा लाइटिंग हेक्का तानबा नचानुपि सराइबगबिसे नखोइना कनखनबा होनबदा लाइरा ताइनबा नत्रा हादुना ममार चैखलै वादु ताबदा लैमि मासे ममित इरा चेनमनि करियन हाइरुनि मया नुपानि हादुना खरा फगदरा खंदना वाताननि खंदना हाजरुबनि अदुबु याकिदे चाउथोइना मखा ताना हाइरि नखोइना लाइटिंग याम थाजरगना अैगी बोकी लाइसंग अमा अैगी सुमांग मतुना लेरिसे मसिदा खुरुमहलो किसुम काइदे लाइसंग म्याम साबगी मथौ तादे मसिदा खुरुमलगा मागे अनाबदो फब्रि येंगो सारै पगलगा लाइरा ताइनबा हादुना वासि खरा ngamlगा माग थोखिरमी ममादुसु वा मत ngang ngamla तुमिल लेहवे थोखरब चाउथोइ मुक्चंगलै अदुगा हाइरदि लाइ खुरुमगी वादो अैगी युमदा पनगनो अैगी युमदा अमाइबा कनामता चंगबा यारोइ हादुनसु मान हारम्मी चाउथोइ थोखरब तुंगदा मचानुपीसु मागी फिबम मोंग मतवसे ममाना येलगा याम नुंगारमदे हौजिक महक मसासु लुमलिबनि ममागी थमोइदे खंजै इमागी बेम नंगी नराइबक्से ओंथोना तोलिदको ओंथोना थीदको हादुना खल्ली असुमना मखोइगी युमसिदा येना साउनबसे यामना तौररे ममाना मचानुपीगी मोंग मतवसे खंगमनिना अमाइबी येंगनिंगी अदोबु चाउथोइनि यादबनिना डॉक्टर दोना दुम चल्ली डॉक्टर गी हिदाक लाता कापसिना लैमदा हेना साथीबा करिगुमा खरा ओइखिब्रा हाबसु खंगदे हिदाक काबुनि मतम खरा फबदोना तौनी अमुक हौरकनी अदुबु चाउथोइना खल्ली अैगी नुपी सारै पगलिबनि अनाबा हौरिबनि हादुना अदुबु लाइगी ओइबा येटपा कया अमा लैबसिना लैमन असुमना तौरिबनि नुमिदांगी मतम अथेंगबदा मसम मना इफा फादुना हौगलकबगुंबा करिगुंबदा मनिंग थोंगदा माबु कौरे हादुना थोखिबगुंबा यामना यावरिबनि फाना लाकना अदुम तौरिबनि ममाना मचानुपीदा नोंगमदि हाइरम्मी नंगी नबोकी लाइसंगुरबसु कैसुम काइदे नंगना फजना सिदो सिंथोकलगा नंगना थमोइ सेंगना खुरुमजौ नंगी नसादा लैरिबा अवाना खुदिमुसिंग अदो कोक्चगी हादुना थमोइ सेंगना निजौ लाइदा थमोइ सेंगना निजबा हाइजबदा महि यानदबा करिमता लैदबनि ngasi hayeng nangna phangdaba tarbasu tamna phanglakani landa langnu isaside haduna mamana machanupi leimada phajana sinabirammi hairambagi matungina machanupi leimanasu mabokkidamak thalamba laisang ase phajana sengdokjaraga laiden khurumba tei thabak kaya ama tawduna dum lakhi asumna matam khara kuina hokre matam kharagi matungda leima anabasu thoina kanna hokidabani uchinna chinna maraibak phabadagi mahak macha unare मचा यावरबसु चाउथोइना माबु नुसिना फजना लोइना बिभाबदुदि अदुम तौदे मागे थकपि चाबि तौई थबक सुफम थोकपना सुरनी सुद्रगना थकपि चाबिसे अदुम तौरग लैगनी युमदा मतम मयामदा हलकपदा मागसे इसौ तोइना लांगी असिगी मतम असिदा मनाउ नुपागदि असोमदा लम्मम लैदुना युम कै साबसु हौख्रबनी ममानदि याम तोइना मचानुपा हल धरमी इबुंगो एखोसु असोमदा होंदोकदोरे नंग असोमदा नतोमता लेहबु मतमदा नंगी नुपि अंगांग नंग सुम तौबसे तौगनो नुसिना लैमिनौ हादुना हाय चाउथोइ मागे तोपु यु ngawbagi haunaba wa kaya ama khumki magi nupida mana warobase sungphat phatabadana tawi leimadi mabok laising sida ayuki numidangi lai phajana khurumjarami magi nupana ngasi wakhal tadriba mangonda lana khaliba kaya se nongmadi wakhal tahanbira u haduna mana khurumjarami thak phanayamna hokre leima sumagi masada anabada haude leima yamna nungaijarami matung tarakpada asumna honbinu ko haduna nungti numi khudingi lai khurumjari चाउथोइगी मनाउ नुपासु असोमदा युम साखिबदो
loiduna hojikti mamaga makhoiga punna hongkidore honglamdai matamda mamana phajana de hairamani wakhal leitana layuko ima su marak marakta lakani haramlaga makhoi punna hongkibani leimagi nupadi hamu hamuni magi haunabidum tawri nongmadi numidang waramgi matamna chawthoise yu yamna kanna ngawrga laami numidang waram khudingi leimadi lai khurumi lai sangasida lai khurumasu matam khara changi asomdana angang ase phamunga thalambani phamunga thalamliba angang ase mabuk lamba male ma kanna kanna kapkhalai chawthona halakka matam asida imungda angang ase na kanna kanna kappa adugo magi nupina lai khurumliban hana lai sanga somda leiba sida magi nupana kanna kanna kawi leimasu ngaktang thadokpa yadaba matang haibdu orami rumlibanina he hawgalaga phuk chatpa yabasu natte losilaga satki haduna ngaktang minute amagi chang phabu phaba natte manak panthagi bisi matam asida chawthona kanna kanna lawri nangi lai khurumani henbra angang asina kanna kanna kaplipsi nang tadabra haduna sensilai lai khurumba loidingai magi nupi su shanthari aduga laisang ase mana singjangmo paraga changsilaktuna laisang si yan khairami leimana magi nupa phai adumna tobiganu hadan hai nang kari khangdana haduna laisang ase phanami yan khairami magi nupibu phuba yabu phurami laikai gi misingna asumna phuna chenaba lawn bai khunjal sing tabadagi makhoi sensilai adu khamdoi mina khamdolagani heli chawthoise hena wa kanna kanna ngangba magi nupi karimata khumde kapjarami magi nupana toriba thabase phattaba thabakni cheibi cheitheng soidana phanglagani awaba taragani haduna yamna wajarami magi nupana pendaba wa kaya mangangi mayamna khamna namna themkre asumna matam khara hawkre laisang asisu yankhai ki ba kaya ase dum lo singidre aduga magi nupi bisu lai khurumba yaroi haduna khurumhan kidabani tha kharagi matungdadi leima amukhana cheibi cheitheng panba horle mamangdu ukiba saktam singadu tanatana mabu kariguma kharana koitan tan maduna tori numidang tumba yade mangha nungaramde angang pamduna angang poduna chak thongba tarabasu maning thongda mabu toina kaubugumba maning thonggi saksangi thongaw adundagi mangoda kiru yelapugumba saktam ache mana toina urami dukalomda pochai lebu sakani chalakka matamnasu maga tum inapugumba saumase yama toina phanglami leima khudimok singchina masasi yamna wahalami sor phulakpa sor honma ngamaktaba magi nupari thakluni charuni halaklaga magi nupida ngakhun thokpa khara ngalamgani adu chapam thokpa khara charaga tungiba thabak surugana sure sudragana sudre adum asigumba kaya ase tawrare magi anaba awaba kaya ase mahagna mapamna chattuna mamara tamgadu phawwa thawna leramde tumina losilami tumina khangjilami adubu ahingi matam numit ulakka matam numidang ngarangi matamda leimada sathi ba akibagi thawdok kaya asidi adum tholare matam khara tosilakpadagi leim hanamukti wakhal ama torle mahak magi macha nusiba khalaktre magi nupa kanano haba khalaktre tawru thaba khudi masing ase mangondadi karigumba amoina dum uhalai macha asina mabuk lamduna kanna kapkani adubu macha aduna kappa matam asida macha da man mit khana muni jengi wakhal amadu unglaga lei manglaga lei karigumba magi macha asigi makhajai da phawa thajili leima angawbagi matau haibdorle yomgi lighting khurmasu kaya khangkite mahak tasingna wakhal churapagi matau matawi sak insang thonga matamdasu handamukti thum morok inthina haptabagumba karigumba mohong matau mudi adom tawre saksu chiang changbagumba yama tona tawi magi nupana halalaga leimu phubirami ngangbirami sarai thungbi sarai bakpi nangna tawrisi karino haduna ngangi magi nupida hongliba hongmase karino karam tawna phangini habdi mana khangde nangmu lorubade aisi lorabane aisi pumang labane paisa pajagadaba lanthum leigadaba aisi nang lorubade mutlabane haduna yama thina chaibirami leimadi magi nupana chairabsu handakti magi wakhal mong ase kaino mani imang manglaga masase ipa phajin badona adom tawribani phuba chaiba kaya sinasu masase hena pangsilabra kaino matawi ahingi matamdasu masasina mabuk chinglaga leiba matamdasu mana masase phurami masase kana kaphalai mapalomda mabu kobadona ai lagle haramlaga masase thalamlaga mak thokirami magi nupana phai kadai chalibano angang sina kaplipsi tadabra haduna masidasu adum phuba chaiba yama toki leima tasengna angawbi habdu oire laitin kaya amana yetpa yumgi laitin khurmasu ningthina tawkhidaba kaya sina makhoigi yumase pungaw ngaw pungchai chaiba habdu tasengna oidi oiki matam kuina hawkhra batungdadi ngasidi chawthoi wakhal khare tarakpadona tawi aigi nupida aina tawriba chaliba sachat asi karino
ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯗꯕꯅꯤ ꯏꯆꯥ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯅꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯗꯣꯛꯇꯔꯗ ꯄꯨꯔꯒ ꯂꯥꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯃꯥꯕꯨ ꯐꯨꯕꯤ ꯆꯩꯕꯤꯔꯤꯕ ꯀꯌꯥꯁꯤ ꯀꯩꯅꯣ ꯑꯩ ꯌꯥꯝꯅ ꯁꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔꯗ ꯄꯨꯔꯒ ꯂꯥꯌꯦꯡꯂꯒꯦ ꯏꯆꯥꯁꯤꯒꯤ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯐꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯨꯝꯕꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯅꯤ ꯉꯁꯤꯒꯨꯝꯕꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯦ ꯂꯩꯃ ꯑꯗꯨꯝ ꯀꯞꯄꯤ ꯀꯞꯂꯤꯕꯁꯦ ꯊꯋꯥꯏ ꯆꯥꯛꯄꯒꯤ ꯀꯞꯄ ꯅꯠꯇꯦ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕ ꯋꯥꯍꯜꯂꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯥꯁꯦ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯞꯄꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯝꯕꯁꯨ ꯀꯤꯖꯕ ꯃꯥꯅ ꯋꯥꯖꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯖꯕ ꯉꯝꯗꯕꯗꯒꯤ ꯀꯞꯂꯤꯕꯅꯤ ꯄꯨꯛ ꯌꯥꯝꯅ ꯊꯤꯟꯕ ꯄꯨꯛ ꯌꯥꯝꯅ ꯅꯥꯕ ꯍꯦꯛ ꯊꯣꯛꯂꯨꯕꯒ ꯃꯃꯤꯠ ꯑꯁꯤꯗ ꯑꯀꯤꯕ ꯌꯥꯝꯅ ꯎꯕꯁꯤꯅ ꯃꯥꯅ ꯀꯞꯄꯅꯤ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯠ ꯀꯞꯂꯤꯕꯁꯦ ꯇꯥꯗꯤ ꯇꯥꯏ ꯃꯥꯁꯨ ꯊꯦꯝꯅꯤꯡꯉꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯃꯥꯅ ꯆꯩꯕꯤꯔꯛꯄꯅꯤꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒꯦ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯁꯦꯡꯗꯣꯛꯅꯤꯡꯕ ꯂꯩ ꯍꯥꯏꯗꯨꯅ ꯈꯟꯖꯔꯒ ꯉꯁꯤꯒꯤꯗꯤ ꯇꯨꯝꯂꯒꯦ ꯃꯍꯥꯛ ꯑꯩꯅ ꯊꯦꯝꯃꯔꯣꯏꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯈꯤꯗꯕꯅꯤ ꯆꯥꯎꯊꯣꯏꯁꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯕꯗꯨꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯇꯨꯝꯈꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯃꯇꯨꯡꯗ ꯂꯩꯃ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯔꯛꯏ ꯃꯁꯥꯅ ꯃꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯇ꯭ꯔꯦ ꯇꯁꯦꯡꯅꯃꯛ ꯍꯤꯡꯆꯥ ꯌꯥꯏꯗꯕ ꯁꯛꯇꯝꯗꯧꯅ ꯇꯧꯔꯛꯏ ꯃꯁꯤꯗꯅꯤ ꯇꯨꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯃꯤꯠ ꯑꯁꯦ ꯁꯨꯈꯞ ꯈꯞꯈꯤꯗ꯭ꯔꯦ ꯆꯞ ꯌꯨꯡꯂꯒ ꯃꯥꯒꯤ ꯃꯆꯥ ꯑꯁꯦ ꯃꯅꯪꯒꯟꯅ ꯄꯣꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯅꯠꯇꯕ ꯃꯅꯤꯡ ꯊꯣꯡ ꯑꯁꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯦ ꯀꯗꯥꯏ ꯊꯣꯛꯈꯤꯕꯅꯣ ꯀꯗꯥꯏ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕ ꯃꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯊꯣꯛꯈꯤꯕꯁꯤꯁꯨ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯂꯣꯝꯗꯒꯤ ꯅꯠꯇꯦ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤꯅꯤ ꯀꯗꯣꯝꯗ ꯂꯩꯈꯤꯕꯅꯣꯅꯦ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯛꯏ ꯃꯌꯥꯝ ꯄꯥꯎ ꯇꯥꯅꯔꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯂꯣꯝꯗ ꯗꯥꯝ ꯑꯃ ꯂꯩꯕꯗꯣ ꯃꯁꯤꯒꯤ ꯗꯥꯝ ꯑꯁꯤꯗꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯔꯝꯂꯤꯕ ꯅꯨꯄꯤ ꯃꯥꯗꯤ ꯐꯔꯦ ꯀꯩꯁꯨꯝ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯗꯣ ꯃꯃꯥꯒꯤ ꯃꯅꯪꯒꯟꯗ ꯄꯣꯔꯒ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯃꯔꯣꯟꯁꯨ ꯊꯣꯛꯄ ꯅꯠꯇꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯕꯁꯨ ꯉꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯅ ꯈꯥꯡꯂꯝꯒꯗꯕꯗꯣ ꯆꯥꯎꯊꯣꯏ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯟꯊꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯆꯥꯛꯅꯈꯤ ꯌꯥꯝꯅꯁꯨ ꯄꯦꯟꯅꯈꯤꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯥꯅ ꯁꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯁꯤ ꯌꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯆꯥꯛꯄ ꯇꯦꯡꯊꯥꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ ꯆꯥꯎꯊꯣꯏꯁꯨ ꯅꯤꯡꯉꯝꯗꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯏ ꯀꯩꯁꯨꯝ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯁꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯔꯒ ꯆꯠꯂꯤꯕꯅꯣ ꯅꯍꯥꯛ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯂꯩꯃꯒꯤ ꯃꯃꯥ ꯂꯥꯛꯏ ꯂꯩꯃꯒꯤ ꯃꯃꯥꯁꯨ ꯆꯥꯎꯊꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯁꯔꯩ ꯄꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯈꯤꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯔꯩ ꯄꯛꯄꯤ ꯅꯠꯇꯦ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯂꯩꯈꯤꯕꯗꯨꯅ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯈꯔ ꯂꯩꯈꯤꯕꯁꯤꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯈꯨꯗꯣꯡꯊꯤꯕꯕꯨ ꯂꯥꯛꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯊꯥꯖꯈꯤꯗꯕ ꯃꯥꯅ ꯂꯥꯏ ꯇꯤꯟ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯀꯌꯥ ꯑꯁꯤꯅ ꯃꯥꯒꯤ ꯌꯨꯝꯗ ꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯃꯈꯣꯏꯗ ꯀꯥꯏꯔꯨꯕ ꯃꯈꯣꯏꯗ ꯂꯥꯜꯂꯨꯕ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯁꯨ ꯆꯥꯎꯊꯣꯏꯅ ꯍꯜꯂꯛꯂꯒ ꯃꯈꯥ ꯇꯥꯅ ꯀꯥꯏꯔꯕ ꯇꯣꯏꯔꯕ ꯂꯥꯏꯁꯪ ꯑꯁꯤ ꯑꯃꯨꯛꯀ ꯅꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯔꯨꯕ ꯀꯌꯥ ꯑꯁꯤꯅ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯥꯎꯊꯣꯏꯁꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯥꯟꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛ ꯑꯉꯥꯎꯕꯗꯧꯅ ꯋꯥꯈꯜ ꯆꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯥꯒꯤ ꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯦꯟ ꯃꯔꯥꯡ ꯌꯥꯝꯅ ꯎꯕ ꯑꯀꯤꯕ ꯌꯥꯝꯅ ꯎꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯏ ꯃꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯃꯥꯈꯣꯏ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯔꯝꯂꯦ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ ꯆꯥꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯁꯝ ꯃꯈꯣꯏ ꯏꯁꯥꯡ ꯁꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝꯒꯤ ꯂꯥꯏ ꯑꯃꯗꯤ ꯃꯥꯅ ꯂꯥꯏ ꯊꯥꯖꯔꯨꯗꯕ ꯀꯌꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯨꯔꯤꯕꯅꯤ ꯃꯃꯥꯍꯣꯏ ꯃꯅꯥꯎ ꯅꯨꯄꯥ ꯍꯣꯏꯅ ꯆꯥꯎꯊꯣꯏꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯅꯕ ꯑꯇꯩ ꯈꯨꯔꯨꯝꯅꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯃꯥꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯍꯣꯏꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯃꯌꯥꯝꯕꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯀꯟꯅ ꯄꯥꯡꯗꯨꯅ ꯂꯥꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔꯦ ꯉꯁꯤꯗꯤ
ꯆꯥꯎꯊꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯍꯥꯏꯕꯗꯨ ꯂꯥꯛꯂꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎ ꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯤ ꯃꯃꯥ ꯍꯣꯏ ꯇꯨꯝꯗꯦ ꯃꯅꯥꯎ ꯅꯨꯄꯥ ꯇꯨꯝꯗꯦ ꯃꯌꯥꯝꯕꯕꯨ ꯁꯪꯂꯤ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯃꯤꯠꯇ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯂꯩꯃ ꯎꯔꯛꯂꯤ ꯃꯆꯥ ꯎꯔꯛꯂꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯎꯊꯣꯏꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯔꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯃꯃꯤꯠ ꯑꯁꯦ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯜꯂꯒ ꯂꯩꯃ ꯑꯩ ꯂꯥꯛꯈꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯑꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥꯕꯨ ꯃꯣꯠꯂꯒ ꯅꯁꯝ ꯅꯅꯥ ꯏꯐꯥ ꯐꯥꯔꯤꯕꯗꯤ ꯑꯕꯦꯝꯃ ꯑꯕꯦꯝꯃ ꯏꯄꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅꯁꯨ ꯀꯧꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯅꯁꯨ ꯅꯪꯕꯨ ꯄꯥꯝꯈꯤꯗ꯭ꯔꯦ ꯂꯥꯛꯑꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯃꯥꯅ ꯅꯨꯡꯁꯤꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯃꯤꯠ ꯑꯁꯦ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂ ꯀꯧꯔꯝꯃꯤ ꯀꯨꯏꯈꯤꯗ꯭ꯔꯦ ꯃꯥꯅ ꯂꯥꯟꯖꯔꯨꯕ ꯃꯥꯅ ꯀꯥꯏꯖꯔꯨꯕ ꯂꯥꯏꯒꯤ ꯈꯨꯕꯝꯗ ꯀꯥꯏꯔꯨꯕ ꯀꯌꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯅ ꯆꯥꯎꯊꯣꯏꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯆꯨꯝꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯑꯁꯤ ꯉꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯁꯨ ꯃꯤꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯁꯨ ꯐꯠꯇꯦ ꯌꯨꯝꯒꯤ ꯂꯥꯏꯅ ꯉꯥꯎꯔꯛꯅꯕ ꯌꯨꯝꯒꯤ ꯂꯥꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯃꯍꯤ ꯂꯥꯡꯕ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯉꯤ ꯍꯥꯏꯕꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯎꯡꯅꯈꯤꯕ ꯀꯌꯥꯁꯤ ꯊꯥꯖꯗꯕ ꯃꯤꯅ ꯋꯥ ꯈꯔ ꯍꯥꯏꯅꯈꯤꯕꯗ ꯁꯥꯔꯩ ꯄꯛꯄꯤꯅꯤ ꯍꯥꯏꯅ ꯂꯩꯔꯨꯕꯁꯤꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ